ꯆꯤꯡ ꯀꯥꯕꯅꯦ ꯑꯉꯥꯡꯁꯤꯡꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯔꯦ ꯉꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯉꯁꯤ ꯋꯦꯗꯔ ꯅꯣꯡ ꯃꯪꯉꯤ ꯉꯁꯤꯗꯤ ha ha. Good morning everyone. ꯋꯦꯗꯔꯁꯤ ꯋꯦꯗꯔ ꯀꯟꯗꯤꯁꯟꯁꯤ ꯕꯦꯠ ꯑꯣꯏ ha hu 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 ha ha. Now today let's begin exercise. Let's start. Thank you everyone.
Good morning, everyone. Good morning, my lovely friends. Good morning. Tigger, Dito. Good morning. Good morning. Hi. How are you? Today's weather condition. Lechilna nemna pairaga hoigi hakchangda tonglari makhoi loina ngauramale makhoi loina ngauramale nangsi fazari leisina nungsi kokilna ainasu khali karigino ainasu khali karigino nangna ashu nungsiriba nangna ashu nungsiriba nangsi fazabini leisina nangsi nungsibani kukilna Good morning, guys. Good morning. ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯅꯣꯡꯁꯤꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯉꯍꯥꯟꯅ ꯊꯕꯛ ꯑꯃ ꯑꯌꯨꯛꯇ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯗꯅ ꯂꯥꯏꯐꯁꯦ ꯑꯌꯨꯛꯀꯤ ꯑꯩꯒꯤ ꯔꯟꯅꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯔꯅꯤꯡꯒꯤ ꯔꯟꯅꯤꯡꯁꯦ ꯑꯩ 2 days ꯕꯥꯏ ꯑꯦꯕꯁꯦꯟ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯧꯖꯔꯦ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯑꯅꯤ ꯂꯥꯏꯚ ꯊꯥꯖꯔꯛꯑꯅꯤ ꯃꯌꯥꯝ Good morning, guys. Good morning, everyone, my love friends. Good morning. ꯄꯟꯊꯧꯒꯤ ꯅꯨꯡꯁꯤ ꯁꯪꯒꯥꯏꯅ ꯃꯤꯉꯣꯟꯅ ꯂꯩꯁꯨ
These all are paddy fields. After 2 or 3 months, ꯑꯗꯩꯗꯤ ꯅꯣꯏꯅ planting ꯇꯧꯕ ꯍꯧꯔꯛꯑꯅꯤ, ꯐꯧ ꯊꯥꯕ ꯍꯧꯔꯛꯑꯅꯤ, ꯁꯦꯝ ꯁꯥꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯅꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ. Natural beauty. Good morning, my friend. Good morning. Choirabi nangi samlangdo haidoklage ikuchina alage ngasidi thamoise nusigi machu kaya inthokare thamoidadi nusigi wahai kaya sairing bisu natabaina laklo aigi pamuba nangbu lauro aigi thamoi pumba laklo aigi pamuba nangbu lauro aigi thamoi pumba tambiro nungsibado naningkamna kisinbiro chenanakta lengdanaba choirabi nangi samlangdo haidoklage ikuchina uhalage ngasi thamoise nusiki machu kaya. Solan, hi, good morning, and welcome for watching my live. Thank you. Good morning, Solan. Ha 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 ha. Pukning wakalani yarik from the oiramle nungsibina hakna launang kayana talava taigongda bithoklava nishengla thamoise laklo nungsibi tambirage oinaida nungsibada nang kanano
ꯑꯩꯁꯦ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯄꯨꯡ 8:30 ꯁꯤꯗ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯊꯥꯖꯔꯒ ꯂꯝꯖꯦꯟ ꯆꯦꯟꯖꯔꯛꯄꯅꯤ꯫ ꯂꯥꯏꯐꯁꯦ ꯊꯥꯔꯒ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡ ꯐꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯗꯨ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ, ꯑꯗꯒꯤ ꯁꯨꯝ ꯑꯌꯨꯛꯇ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯕꯅꯤꯅ, ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯟꯅ ꯉꯟꯗ꯭ꯔꯒꯁꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ, ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯕ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ, ꯑꯗꯣꯝ ꯑꯗꯣꯝꯁꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ, ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕ ꯑꯗꯨꯒꯨꯝꯂꯕ ꯃꯈꯜꯒꯤ ꯂꯥꯏꯐ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯄꯥꯎꯗꯝꯖꯒꯦ꯫ ꯁꯣꯂꯟꯁꯨ ꯍꯛꯆꯥꯡ ꯐꯕ, ꯅꯥꯗ ꯌꯦꯛꯇꯕ, ꯑꯐꯕ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ꯫ ꯅꯥꯎꯕ ꯑꯣꯏꯅ ꯍꯥꯏ ꯍꯦꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯥꯛꯄꯤꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯦ, ꯂꯥꯏꯐꯁꯤꯗ ꯑꯩꯒꯤꯗꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯤ, ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ, ꯈꯟꯖꯩ꯫ ꯑꯗꯣꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ, ꯁꯣꯂꯟꯕꯨꯁꯨ ꯊꯥꯒꯠꯆꯔꯤ, ꯑꯃꯗꯤ ꯅꯥꯎꯕꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯄꯨꯡ 8:30 ꯁꯤꯗꯒꯤ ꯂꯥꯏꯐ ꯍꯧꯖꯕꯅꯤ꯫ ꯂꯝꯖꯦꯟ ꯆꯦꯜꯂꯛꯑꯅꯤ, ꯆꯦꯜꯂꯛꯑ ꯃꯇꯨꯡꯗ ꯑꯩ ꯂꯥꯏꯐ ꯇꯧꯖꯔꯒ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯁꯤ, ꯍꯛꯆꯥꯡ ꯐꯃꯤꯟꯅꯁꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯥꯕ ꯌꯥꯗꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ, ꯅꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯦꯛꯁꯤꯟꯅꯔꯒ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗꯨ ꯄꯤꯖꯕ ꯂꯥꯏꯐ ꯑꯃꯈꯛꯇꯪꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯒꯤꯁꯦ ꯁꯤꯒꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯆꯔꯤꯕꯁꯦ ꯋꯥꯡꯖꯤꯡꯒ ꯍꯩꯔꯣꯛꯀ ꯇꯥꯏꯅꯕ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯂꯥꯛꯄꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯕꯤꯔꯅꯤ꯫ ꯋꯥꯡꯖꯤꯡꯒ ꯍꯩꯔꯣꯛꯀ ꯇꯥꯏꯅꯕ ꯂꯝꯕꯤ ꯑꯃꯗꯅꯤ ꯑꯩꯅ ꯆꯠꯆꯔꯤꯕꯁꯤ꯫ ꯑꯦꯔꯥꯎꯟ ꯑꯩꯅ ꯆꯦꯟꯖꯕꯁꯦ ꯑꯌꯨꯛꯇ ꯆꯠꯈꯤꯕ ꯈꯛꯇꯪꯗ 2.5 ꯀꯤꯂꯣꯃꯤꯇꯔꯒꯨꯝꯕ ꯑꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯦ ꯑꯩꯅ ꯆꯠꯄ ꯈꯛꯇꯪꯗ ꯍꯥꯏꯇꯥꯔꯦ꯫ ꯆꯠꯄ ꯃꯤꯟꯁ ꯑꯩꯅ ꯆꯦꯜꯂꯛꯄꯒꯤ ꯁꯤꯒꯤ ꯂꯝꯕꯤ ꯁꯥꯏꯠ ꯑꯩꯅ ꯆꯦꯜꯂꯛꯄ ꯈꯛꯇꯗ ꯁꯤꯒꯤ ꯍꯜꯂꯛꯄꯒꯤꯁꯤꯗꯤ ꯌꯥꯎꯖꯗ꯭ꯔꯦ꯫ ꯍꯜꯂꯛꯄꯒꯤꯁꯦ ꯑꯩ ꯂꯝꯖꯦꯟ ꯆꯦꯟꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯟꯈꯩ ꯑꯩꯁꯦ ꯂꯥꯏꯐ ꯊꯥꯔꯨꯗ꯭ꯔꯕ ꯑꯩꯒꯤ ꯁꯨꯝ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯕ ꯈꯣꯠꯄ ꯑꯩꯁꯦ ꯂꯥꯏꯐ ꯅꯣꯡ ꯅꯤꯅꯤꯁꯦ ꯅꯣꯡ ꯇꯥꯕ ꯄ꯭ꯂꯁ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯆꯠꯆꯔꯨꯕ ꯅꯣꯡ ꯅꯤꯅꯤꯁꯦ ꯊꯥꯗ꯭ꯔꯦ, ꯃꯔꯝꯗꯨꯅ ꯁꯨꯝ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯦꯅ ꯈꯟꯖꯔꯤꯕ ꯃꯌꯥꯝꯗ ꯑꯩ ꯁꯨꯝ ꯑꯃꯨꯛ ꯑꯩ ꯆꯦꯟꯕ ꯑꯃꯨꯛ ꯍꯧꯖꯔꯦ ꯍꯥꯏꯕꯗꯨꯒꯤ ꯏꯟꯐꯣꯔꯝ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒꯤ ꯑꯩ ꯉꯁꯤꯗꯤ ꯍꯜꯂꯛꯄꯁꯦ ꯆꯦꯟꯗꯕꯤꯗ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯖꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯛꯄꯤꯕ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ, ꯃꯌꯥꯝꯁꯨ ꯍꯛꯆꯥꯡ ꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯃꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯅꯣꯡꯃꯗ ꯐꯨꯠ ꯏꯁꯇꯦꯞ ꯀꯌꯥꯗꯤ ꯆꯠꯄ ꯉꯝꯕꯒꯦ? ꯑꯩꯅ ꯑꯗꯨꯃꯛ ꯐꯨꯠ ꯏꯁꯇꯦꯞꯁꯦ
ꯐꯨꯠ ꯏꯁꯇꯦꯞꯃꯛꯇꯤ ꯅꯠꯇꯕꯤꯗ ꯑꯩꯅ ꯁꯨꯝ ꯀꯤꯂꯣꯃꯤꯇꯔꯗ ꯄꯥꯖꯔꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯌꯦꯡꯖꯕꯗ ꯀꯤꯂꯣꯃꯤꯇꯔ ꯀꯤꯂꯣꯃꯤꯇꯔ ꯀꯩꯅꯣ ꯆꯦꯟꯕ ꯌꯥꯎꯈ꯭ꯔꯦ 10 ꯀꯤꯂꯣꯃꯤꯇꯔ 10 ꯆꯦꯟꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯁꯤꯅ ꯑꯩꯗꯤ ꯀꯤꯂꯣꯃꯤꯇꯔ 10ꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨ 10 ꯍꯦꯟꯈꯤꯕꯁꯨ ꯌꯥꯎꯋꯦ 10 ꯍꯦꯟꯈꯤꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ 10 ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯤ ꯀꯩꯅꯣꯒꯤꯅꯤ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯡꯕ ꯑꯃꯨꯛ ꯆꯦꯟꯁꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯗ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯆꯦꯟꯕ ꯌꯥꯎꯋꯤ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯦꯟꯖꯔꯤꯁꯦ ꯑꯦꯔꯥꯎꯟ ꯀꯤꯂꯣꯃꯤꯇꯔ 5ꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯈꯛꯇꯪ ꯑꯣꯏꯅ ꯆꯦꯟꯖꯔꯦ ꯍꯥꯟꯅꯗꯤ ꯑꯗꯨꯃꯥꯏꯅ 10 ꯍꯦꯜꯂꯝꯕ ꯑꯗꯒꯤ 10 ꯐꯥꯅꯤꯡꯁꯤ 8 ꯑꯗꯒꯤ 9 10 ꯑꯗꯨꯃꯥꯏꯅ ꯁꯤꯃꯨꯛꯀꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯆꯦꯟꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯔ ꯍꯟꯊꯖꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯕꯛ ꯈꯤꯇꯪ ꯂꯅꯥꯏ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯈꯤꯇꯪ ꯊꯕꯛ ꯈꯔ ꯇꯧꯖꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯟꯕ ꯅꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅ ꯑꯩꯅ ꯀꯤꯂꯣꯃꯤꯇꯔ 10ꯒ ꯆꯦꯜꯂꯝꯃꯤꯉꯩꯗꯨꯗꯤ ꯄꯨꯡ 3:30ꯗꯒꯤ ꯍꯧꯒꯠꯂꯤ ꯑꯌꯨꯛꯀꯤ ꯄꯨꯡ 3:30ꯗ ꯍꯧꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯃꯛꯇꯤ ꯑꯗꯨꯃꯛꯇꯤ ꯉꯝꯖꯗ꯭ꯔꯦ ꯑꯩꯒꯤ ꯇꯉꯥꯏꯐꯗꯕ ꯁꯨꯝ ꯌꯨꯝꯒꯤ ꯊꯕꯛ ꯈꯛꯇꯪ ꯂꯩꯖꯕꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝꯃꯕꯗ ꯀꯤꯂꯣꯃꯤꯇꯔ ꯑꯩ ꯅꯣꯡꯃꯗ 5 ꯑꯗꯒꯤ 3 4 ꯁ꯭ꯋꯥꯏꯃꯨꯛꯀꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯑꯌꯥꯝꯕꯅꯗꯤ 5ꯃꯨꯛꯀꯤ ꯆꯥꯡꯅꯤꯗ 3 ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯆꯦꯟꯖꯕꯅꯤ ꯑꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯅ ꯄꯥꯎꯗꯝꯖꯔꯤꯕꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯆꯗꯦ ꯍꯦꯟꯅ ꯈꯪꯕ ꯍꯩꯕꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯒꯅꯤ ꯁꯨꯝ ꯇꯟꯕꯤꯒꯅꯨ ꯍꯛꯆꯥꯡ ꯐꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯍꯛꯆꯥꯡꯁꯤꯗꯤ ꯏꯁꯥꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯁꯨꯝ ꯑꯅꯥ ꯑꯌꯦꯛꯀꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯩꯀꯩꯒ ꯑꯩꯈꯣꯏ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯃꯌꯥꯝ ꯎꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯍꯥ ꯑꯍꯟ ꯈꯥꯛꯇꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯥꯁꯤꯗꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯤ ꯎꯕꯗ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯥꯏꯅ ꯊꯃꯣꯏꯗ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯥꯖꯦꯜ ꯇꯧꯔꯦ ꯍꯦꯛꯇ ꯅꯥꯔꯣꯏꯗꯧꯗꯤ ꯇꯧꯕꯇꯕꯨ ꯍꯦꯟꯅ ꯊꯨꯅ ꯐꯒꯠꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯊꯨꯅ ꯐꯒꯠꯂꯛꯄꯗ ꯍꯛꯆꯥꯡꯁꯦ ꯀꯜꯂ ꯂꯩꯕꯁꯤꯅ ꯈꯤꯇꯪ ꯁꯥꯖꯦꯜꯒꯤ ꯇꯧꯕꯁꯤꯅ ꯃꯁꯤꯅ ꯀꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯅ ꯈꯟꯖꯕꯗꯨꯒꯤ ꯁꯨꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯦ ꯇꯧꯁꯤ ꯃꯌꯥꯝꯅ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯎꯖꯦꯜ ꯑꯃꯈꯛꯇꯪ ꯄꯤꯖꯕ ꯂꯥꯏꯐꯅꯦ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯅꯨꯡꯇꯤꯒꯤ ꯆꯦꯟꯖꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯆꯩ ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8:30ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯊꯥꯅꯕ ꯍꯣꯠꯅꯖꯩ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯊꯥꯖꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯁꯥꯖꯦꯜ ꯇꯧꯕ ꯃꯤ ꯌꯥꯎꯏ ꯑꯗꯨꯝ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯄ ꯑꯦꯔꯣꯕꯤꯛꯀ ꯇꯧꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯃꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯐꯦꯃꯤꯂꯤꯅꯦꯅ ꯈꯟꯖꯩ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯅ ꯑꯩ ꯐꯦꯃꯤꯂꯤꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯝ ꯁꯥꯖꯦꯜ ꯇꯧꯕ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯑꯁꯪꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯖꯦꯜ ꯑꯗꯨꯝ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯃꯤ ꯐꯦꯃꯤꯂꯤꯗ ꯑꯗꯨ ꯌꯥꯝꯅ ꯊꯥꯒꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯁꯤꯡꯗꯣ ꯑꯗꯨꯒ ꯈꯤꯇꯪ ꯃꯥꯒꯤ ꯁꯤꯟꯐꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯂꯦꯡ ꯑꯣꯠꯄ ꯋꯥꯠꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯁꯨꯝ ꯂꯥꯏꯐ ꯊꯥꯖꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯄꯥꯎꯖꯦꯜ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦ ꯇꯟꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯑꯅꯪꯕꯗ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯁꯥꯖꯦꯜ ꯌꯣꯒꯅꯆꯤꯡꯕ ꯃꯦꯗꯤꯇꯦꯁꯟ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ
ꯏꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯈꯤꯇꯪ ꯃꯨꯞꯃꯦꯟ ꯍꯨꯃꯥꯡꯗꯨ ꯈꯤꯇꯪ ꯇꯧꯔꯁꯨ ꯄꯨꯡꯀꯥꯟꯇ ꯑꯣꯏꯔꯁꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯖꯅꯤꯡꯕꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯑꯗꯨꯃꯥꯏꯅ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕꯅꯤ ꯂꯥꯏꯐꯁꯦ ꯊꯥꯔꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯗꯣ ꯄꯥꯝꯖꯕꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯁꯦꯂꯤꯌꯥ ꯊꯣꯛꯆꯣꯝ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨꯁꯨ ꯁꯦꯂꯤꯌꯥ ꯊꯣꯛꯆꯣꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯑꯩꯁꯦ ꯑꯃꯨꯛꯁꯨ ꯍꯟꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯂꯥꯛꯄꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯌꯥꯎꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯂꯣꯏꯅꯅ ꯑꯩꯅ ꯂꯥꯏꯐ ꯊꯥꯖꯔꯤꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 8:30 ꯑꯩ ꯂꯥꯏꯐ ꯊꯥꯖꯔꯛꯑꯅꯤ ꯅꯨꯡꯇꯤꯒꯤ ꯊꯥꯖꯩ ꯃꯔꯝꯗꯤ ꯑꯩꯅ ꯊꯥꯖꯔꯤꯕ ꯂꯥꯏꯐꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯁꯦ ꯂꯝꯖꯦꯟ ꯆꯦꯜꯂꯛꯑꯅꯤ ꯑꯗꯨꯒ 8:30 ꯃꯅꯨꯡꯁꯤꯗ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯔꯅꯤ 8:30 ꯈꯤꯇꯪ ꯍꯦꯜꯂꯒꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯌꯥꯝꯕꯅ 8:30 ꯃꯅꯨꯡꯁꯤꯗ ꯑꯩ ꯂꯥꯏꯐꯁꯦ ꯊꯧꯖꯔꯅꯤ ꯑꯗꯨꯒ ꯁꯥꯖꯦꯜ ꯃꯌꯥꯝꯗ ꯍꯛꯆꯥꯡ ꯐꯅ ꯑꯗꯣꯝꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕ ꯂꯥꯏꯐꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯃꯃꯜ ꯌꯥꯝꯃꯤ ꯑꯩꯒꯤꯗꯤ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯤꯔꯤꯕ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯑꯗꯣꯝ ꯅꯥꯗ ꯌꯦꯛꯇꯅ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯑꯗꯨꯝ ꯍꯌꯦꯡꯁꯨ ꯂꯥꯛꯄꯤꯌꯨ ꯅꯣꯡꯁꯦ ꯀꯩꯒꯨꯝꯕ ꯇꯥꯗ꯭ꯔꯒꯗꯤ ꯇꯥꯕ ꯃꯤꯟꯁ ꯑꯩꯒꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯃꯇꯝ ꯑꯌꯨꯛꯁꯦ ꯄꯨꯔꯥ ꯅꯣꯡ ꯇꯥꯔ ꯂꯩꯕ ꯌꯥꯎꯋꯤꯗꯅ ꯑꯗꯨꯝꯕ ꯃꯇꯝꯗꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒꯨꯝꯕꯁꯦ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯂꯩꯇꯦ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒꯕꯨꯗꯤ ꯂꯩ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩ ꯃꯗꯨꯃꯛꯇꯤ ꯂꯥꯏꯐ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯗꯨꯃꯛꯇꯤ ꯈꯨꯗꯣꯡ ꯆꯥꯗꯕꯅꯤꯅ ꯑꯩ ꯑꯌꯨꯛꯁꯦ ꯑꯗꯨꯝ ꯅꯣꯡꯕꯨ ꯇꯥꯗ꯭ꯔꯕ ꯀꯝꯄꯜꯁꯔꯤ ꯆꯦꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩ ꯀꯩꯒꯨꯝꯕ ꯁꯟꯗꯦꯗꯤ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯩꯀꯣ ꯍꯥꯞꯄꯤꯌꯨ ꯍꯣꯁ ꯊꯥꯒꯠꯆꯔꯤ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯩ ꯂꯣꯏ ꯊꯃꯣꯏꯗ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯖꯕ ꯐꯥꯎꯖꯩ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯇꯨꯝꯃꯤꯌꯦ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯁꯨꯝ ꯇꯉꯥꯏꯐꯗꯕ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯇꯨꯝꯃꯨꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯊꯥꯔꯨꯕ ꯀꯩꯅꯣ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯡꯅ ꯇꯨꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯏ ꯑꯗꯨꯗꯤ ꯇꯨꯝꯁꯤꯠ ꯐꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄꯣꯊꯥꯕꯤꯕꯗꯨ ꯐꯩ ꯍꯦꯛꯇ ꯋꯥꯛꯀꯤꯡ ꯆꯦꯟꯗꯣꯏꯅꯤ ꯍꯥꯏꯗꯅ ꯇꯨꯝꯁꯤꯠ ꯐꯥꯗꯕꯤꯗ ꯋꯥꯛꯀꯤꯡ ꯆꯦꯟꯕꯗꯨꯁꯨ ꯃꯗꯨꯁꯨ ꯐꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯋꯥꯛꯀꯤꯡ ꯆꯦꯟꯕꯤꯕ ꯍꯥꯏꯕꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯉꯟꯅ ꯇꯨꯝꯃꯒꯗꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯋꯥꯛꯀꯤꯡ ꯆꯦꯟꯕꯤꯕ ꯑꯗꯨ ꯐꯩ ꯃꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯖꯦꯝꯁ ꯃꯣꯔꯅꯤꯡ ꯍꯣꯁ ꯕ꯭ꯔꯁ ꯇꯧꯒꯦ ꯍꯣꯏ ꯕ꯭ꯔꯁ ꯇꯧꯕꯤꯔꯨꯔꯣ ꯅꯨꯡꯁꯤꯖꯔꯕ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯖꯦꯝꯁꯁꯨ ꯑꯇꯩ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯩ ꯂꯥꯏꯠ ꯊꯥꯖꯩ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯄꯨꯟꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯡ 8:30 ꯑꯩ ꯑꯗꯨꯝ ꯂꯥꯏꯠ ꯊꯥꯖꯕꯅꯤ ꯁꯟꯗꯦꯗꯤ ꯈꯔ ꯉꯜꯂꯤꯀꯣ ꯃꯌꯥꯝ ꯑꯩ ꯁꯟꯗꯦꯗꯤ ꯄꯨꯡ 8:30 ꯑꯗꯨꯋꯥꯏꯗ ꯂꯥꯏꯠ ꯊꯥꯖꯩ ꯈꯔ ꯉꯟꯅ ꯆꯠꯂꯦ ꯑꯗꯨꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯁꯟꯗꯦꯗꯤ ꯈꯔ ꯉꯜꯂꯦ ꯑꯣ ꯑꯩꯁꯦ ꯀꯩꯅꯣ ꯆꯍꯤ 30 ꯁꯨꯔꯦ
ꯃꯤ ꯇꯥꯅꯤ ꯂꯥꯡꯅꯨ ꯕ꯭ꯔꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯧꯅ ꯂꯥꯛꯄꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯖꯕꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯐꯦꯃꯤꯂꯤꯅꯦꯅ ꯈꯟꯖꯩ ꯑꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯦ ꯄꯨꯔꯥ ꯄꯨꯛꯆꯦꯜꯁꯦ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯗꯒꯤ ꯐꯠꯇꯕ ꯋꯥꯉꯥꯡ ꯑꯗꯨꯝꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯝ ꯃꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯑꯗꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯑꯗꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯨꯝꯕ ꯑꯃꯐꯥꯎ ꯉꯥꯡꯗꯦ ꯑꯩꯅ ꯉꯁꯤꯐꯥꯎꯕ ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯔꯛꯄꯁꯦ ꯑꯩꯅ ꯊꯦꯡꯅꯕꯁꯤꯗ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯄ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯛꯆꯦꯜꯁꯦ ꯐꯩ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯃꯒ ꯑꯃꯒꯁꯦ ꯑꯁ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯉꯛꯄ ꯐꯥꯎꯋꯦ ꯍꯥꯏꯁꯤꯅꯤ ꯃꯤꯒꯤ ꯂꯥꯏꯐꯇ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦꯅ ꯉꯥꯡꯅꯕ ꯈꯣꯠꯄ ꯁꯥꯎꯅꯕ ꯍꯨꯜꯂ ꯉꯥꯡꯅꯕ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯗꯤ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤꯡꯁꯦ ꯑꯃ ꯑꯅꯤꯒꯤ ꯋꯥꯅꯤ ꯑꯇꯩꯁꯦ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯉꯥꯡꯕꯁꯨ ꯌꯥꯎꯋꯤꯗꯅ ꯑꯁ ꯄꯉꯥꯡꯇ ꯉꯥꯡꯉꯦ ꯑꯗꯨ ꯇꯧꯕ ꯂꯥꯏꯐꯇ ꯑꯗꯨ ꯊꯤꯅ ꯉꯥꯡꯕ ꯈꯣꯠꯄ ꯑꯗꯣ ꯈꯔ ꯈꯛꯇꯒꯤ ꯋꯥꯅꯤ ꯂꯣꯏꯅꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯁꯤꯡꯅ ꯂꯣꯏꯅ ꯐꯥꯒꯤ ꯖꯣꯒꯥꯏꯁꯨ ꯇꯧꯅꯩ ꯌꯥꯝꯅꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯣꯏꯅꯩꯌꯦꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯉꯦ ꯌꯥꯝ ꯐꯩ ꯑꯗꯨꯃꯛꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯑꯣꯏꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯅꯣꯡꯃꯒꯤ ꯆꯦꯟꯗ ꯌꯥꯗꯦꯅ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯩꯅꯁꯨ ꯃꯌꯥꯝꯒ ꯁꯨꯝ ꯎꯅꯅꯤꯡꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯍꯦꯛꯇ ꯐꯥꯎꯋꯦꯕ ꯍꯣꯁꯄꯨ ꯑꯦ ꯕꯤ ꯁꯤ ꯍꯣꯁꯄꯨ ꯑꯦ ꯕꯤ ꯁꯤ ꯕ꯭ꯂꯨ ꯄꯤꯌꯨ ꯑꯦ ꯕꯤ ꯁꯤ ꯕ꯭ꯂꯨ ꯍꯥꯏꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯃꯁꯤꯃꯗꯤ ꯑꯦ ꯕꯤ ꯁꯤ ꯕ꯭ꯂꯨ ꯄꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩ ꯃꯁꯤꯡꯗꯤ ꯑꯩ ꯌꯥꯝ ꯀꯟꯅꯁꯨ ꯈꯪꯖꯗ꯭ꯔꯤ ꯃꯗꯨꯃꯗꯤ ꯁꯤꯂꯤꯌꯥꯅ ꯈꯤꯇꯪ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯦ ꯕꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯁꯨ ꯕ꯭ꯂꯨ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯗ ꯕ꯭ꯂꯨ ꯍꯥꯞꯄꯒꯤꯁꯦ ꯁꯤꯁꯨ ꯖꯦꯝꯁ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯖꯦꯝꯁꯅ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯇꯥꯛꯄꯤꯔꯛꯄꯅꯤ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯄꯤꯌꯣꯅ ꯈꯪꯉꯝꯗꯕꯁꯨ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯈꯪꯖꯔꯤꯁꯦ ꯑꯣ ꯑꯩꯈꯣꯏꯗꯒꯤ ꯍꯟꯕꯒꯤ ꯗꯗꯥ ꯀꯧꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯗꯗꯥ ꯀꯧꯒꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯎꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯂꯥꯏꯐꯁꯤ ꯑꯩꯒꯤ ꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯨꯛ ꯂꯧꯔꯤꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯌꯥꯝ ꯂꯩꯖꯩꯑꯅ ꯋꯥꯈꯜꯗ ꯍꯔꯥꯎꯖꯕꯗꯣ ꯇꯥꯇꯣꯟ ꯀꯧꯔꯣꯏ ꯀꯧꯕꯤꯔꯣꯏ ꯀꯧꯕꯤꯔꯣꯏ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯥꯏꯖꯤꯗ ꯐꯣꯂꯣ ꯇꯧꯔꯛꯇꯕꯩ ꯑꯗꯩꯗꯤ ꯍꯣꯁꯄꯨ ꯑꯦꯕꯤꯁꯤ ꯕ꯭ꯂꯨ ꯍꯥꯞꯄꯤꯌꯣ ꯍꯣꯁꯄꯨ ꯑꯦꯕꯤꯁꯤ ꯕ꯭ꯂꯨ ꯍꯥꯞꯄꯤꯌꯣ ꯍꯥꯏꯔꯒ ꯑꯦ ꯕꯤ ꯁꯤ ꯕ꯭ꯂꯨ ꯍꯥꯞꯄꯩꯁꯦ ꯁꯤ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩ ꯈꯪꯗꯅꯦꯕ ꯑꯩ ꯍꯥꯞꯅꯤꯡꯗꯕꯩ ꯅꯠꯇꯦꯀꯣ ꯑꯩ ꯀꯩꯗꯧꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯦ ꯕꯤ ꯑꯥꯏ ꯁꯤ ꯑꯦꯀꯥꯎꯟ ꯌꯥꯎꯕ ꯁꯤ ꯍꯥꯏꯔꯒ
ꯑꯣ ꯑꯦ ꯕꯤ ꯑꯣ ꯑꯣ ꯍꯩ ꯍꯥꯞꯆꯒꯦ ꯑꯩ ꯍꯥꯞꯆꯔꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯞꯆꯈ꯭ꯔꯕꯅꯦ ꯌꯥꯝ ꯄꯪꯉꯦ ꯍꯥꯏꯁꯤꯅꯤ ꯍꯥꯞꯆꯔꯕꯅꯦ ꯍꯥꯞꯆꯔꯕꯅꯦ ꯍꯣꯏ ꯑꯩ ꯍꯥꯞꯆꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯊꯣꯏꯕꯤꯁꯨ ꯂꯥꯛꯑꯦ ꯊꯣꯏꯕꯤꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯦ ꯍꯥꯗ ꯇꯥꯏꯕꯪꯁꯤꯕꯨ ꯃꯄꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯄ꯭ꯔꯨ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦ ꯊꯣꯏꯕꯤ ꯍꯣꯁ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯁꯟꯇꯣꯁ ꯀꯧꯏ ꯑꯧ ꯀꯥꯏ ꯅꯣꯏ ꯀꯔꯤꯝ ꯍꯧꯔꯛꯈꯤꯗ꯭ꯔꯦ ꯆꯠꯇ꯭ꯔ ꯃꯥꯅ ꯃꯤ ꯀꯅꯥ ꯍꯦꯟꯒꯠꯂꯛꯀꯦ ꯑꯣ ꯍꯧꯔꯁꯤ ꯅꯣꯏ ꯀꯔꯤꯝꯐꯥꯎ ꯍꯥꯏꯔꯛꯈꯤꯗ꯭ꯔꯗ ꯅꯣꯏ ꯆꯠꯇ꯭ꯔ ꯃꯥꯜꯂꯦꯅ ꯑꯥ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯩ ꯑꯣꯏꯗꯦꯀꯣ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯆꯠꯂꯒꯦ ꯊꯣꯏꯕꯤꯁꯦ ꯊꯣꯏꯕꯤꯁꯦ ꯐꯥꯒꯤ ꯇꯧꯁꯤꯟꯅꯩꯅꯤꯀꯣ ꯊꯣꯏꯕꯤꯗꯤ ꯆꯠꯂꯒꯦ ꯆꯠꯂꯒꯦ ꯁꯤ ꯉꯥꯛꯇꯅꯤ ꯃꯥ ꯍꯥꯏꯗꯤ ꯍꯦꯛ ꯂꯥꯏꯐꯁꯨ ꯂꯥꯛꯄꯒꯅꯤ ꯃꯥ ꯆꯠꯂꯒꯦ ꯁꯤꯅꯤ ꯃꯥ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯊꯣꯏꯕꯤꯁꯦ ꯂꯣꯏꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩ ꯂꯣꯏꯗꯤ ꯂꯣꯏꯅꯗ꯭ꯔꯤ ꯂꯣꯏꯅꯗ꯭ꯔꯤ ꯃꯤꯟꯁ ꯎꯅꯗ꯭ꯔꯤ ꯁꯛꯇꯤ ꯑꯗꯨꯕꯨ ꯃꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯅꯤꯀꯣ ꯃꯥꯁꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯩꯅꯣ ꯀꯩꯁꯦ ꯌꯥꯝ ꯅꯣꯛꯑꯝꯃꯤ ꯌꯥꯝ ꯍꯔꯥꯎꯔ ꯃꯥꯜꯂꯤ ꯍꯔꯥꯎꯔꯦ ꯉꯁꯥꯏꯒꯤ ꯑꯩ ꯅꯪ ꯎꯗꯦꯅ ꯈꯜꯂꯝꯃꯤꯅꯤ ꯅꯪ ꯈꯔ ꯊꯦꯡꯉꯦ ꯉꯁꯤ ꯃꯔꯨꯞ ꯖꯦꯝꯁꯅꯁꯨ ꯊꯣꯏꯕꯤ ꯋꯦꯜꯀꯝ ꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯇꯧꯒꯦ ꯍꯥꯏꯁꯤ ꯁꯨꯝ ꯀꯤꯔꯤꯒꯤ ꯇꯛꯑꯦꯕ ꯖꯦꯝꯁ ꯀꯝꯕ ꯂꯩꯊꯣꯏꯅꯤꯅ ꯊꯣꯏꯕꯤ ꯖꯦꯝꯁꯅ ꯍꯥꯏꯁꯦ ꯊꯣꯏꯕꯤ ꯂꯦꯞꯄ ꯋꯥꯗ꯭ꯔ ꯖꯦꯝꯁ ꯋꯦꯜꯀꯝ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯦꯕꯤꯊꯤꯡ ꯄꯦꯄꯔ ꯅꯠꯇꯦ ꯖꯦꯝꯁ ꯇꯨꯝꯃꯤꯅꯦ ꯄꯨ ꯑꯦꯀꯥꯎꯟ ꯍꯣꯁꯇꯥ ꯇꯣꯟꯁꯤ ꯐꯨ ꯑꯝꯇ ꯀꯩꯒꯤꯅꯣ ꯑꯩ ꯐꯨ ꯀꯩꯒꯤꯅꯣ ꯐꯨꯕ ꯌꯥꯔꯣꯏꯍꯦ ꯐꯨꯕꯁꯤꯗꯤ ꯅꯥꯅꯤ ꯐꯣꯟꯒ ꯂꯣꯏꯁꯟꯈꯤꯒꯦ ꯃꯄꯨ ꯅꯪ ꯂꯝꯍꯦꯜꯂꯦ ꯑꯩ ꯁꯥꯎꯔꯦ ꯆꯠꯂꯦ ꯂꯝꯍꯦꯜꯂꯣꯏ ꯂꯝꯍꯦꯜꯂꯣꯏ ꯁꯥꯎꯒꯅꯨ ꯁꯥꯎꯒꯅꯨ ꯑꯩ ꯊꯣꯏꯕꯤ ꯀꯥꯏ ꯍꯣꯁꯇꯥꯇꯣꯟꯅꯦ ꯀꯩꯅꯣꯅ ꯁꯤꯂꯤꯌꯥꯅ ꯑꯩꯁꯦ ꯑꯗꯨꯗꯤ ꯇꯥꯇꯣꯟꯒꯤ ꯏꯁꯩ ꯁꯛꯂꯒꯦ ꯇꯥꯇꯣꯟꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯇꯥꯇꯣꯟꯅ ꯄꯥꯈꯪ ꯑꯣꯏ ꯇꯥꯇꯣꯟꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯊꯦꯡꯅꯍꯧꯕꯔꯥ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ
ꯎꯍꯧꯕꯔ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯉꯥꯏꯈꯣ ꯅꯪꯕꯨ ꯇꯞꯊꯈꯣ ꯍꯥꯏꯒꯦ ꯇꯥꯇꯣꯟ ꯍꯥꯏꯒꯦ ꯗ ꯍꯣꯁ ꯇꯥꯇꯣꯟ ꯍꯥꯏꯗꯤꯅꯦ ꯖꯦꯝꯁꯅꯦ ꯖꯦꯝꯁ ꯖꯦꯝꯁꯁꯦ ꯇꯥꯇꯣꯟ ꯀꯧꯔꯅꯤ ꯖꯦꯝꯁ ꯇꯥꯇꯣꯟ ꯑꯩ ꯑꯁꯦꯡꯕꯩ ꯆꯠꯂꯦ ꯊꯣꯏꯕꯤꯁꯨ ꯌꯦꯡꯉꯨꯅꯦ ꯉꯍꯥꯟꯈꯩꯗꯤ ꯉꯟꯅ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯠꯂꯒꯦ ꯁꯤꯕꯨ ꯍꯧꯅꯔꯤꯕ ꯊꯕꯛꯂꯕ ꯁꯦꯁꯦ ꯅꯦꯄꯥꯂꯤ ꯍꯦꯛ ꯃꯥꯜꯂꯦ ꯍꯣꯁꯁꯦ ꯎꯝ ꯅꯦꯄꯥꯂꯤꯗꯤ ꯅꯠꯇꯦ ꯃꯥꯅꯤ ꯈꯔ ꯃꯥꯟꯕ ꯐꯩꯗꯅ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯅꯦꯄꯥꯜꯗ ꯆꯠꯂꯦꯅ ꯈꯜꯂꯣ ꯅꯦꯄꯥꯜ ꯃꯥꯜꯂꯗꯤ ꯈꯤꯇꯪꯇꯁꯨ ꯍꯟꯕ ꯌꯥꯏꯗꯅ ꯁꯛꯁꯦ ꯁꯦꯂꯤꯌꯥ ꯐꯨꯒꯦꯁꯦ ꯖꯦꯝꯁ ꯖꯦꯝꯁꯁꯦ ꯃꯌꯥꯝ ꯆꯪ ꯇꯥꯇꯣꯟ ꯗꯣꯔꯦꯟꯍꯦ ꯇꯥꯇꯣꯟ ꯅꯪ ꯀꯔꯤ ꯂꯥꯜꯂꯨꯔꯦ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯇꯥꯇꯣꯟ ꯅꯪ ꯀꯔꯤ ꯂꯥꯜꯂꯨꯔꯦ ꯑꯗꯨꯁꯨ ꯅꯦꯄꯥꯂꯤ ꯐꯖꯕꯗꯣ ꯃꯥꯜꯂꯦꯕ ꯍꯣꯁ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏ ꯁꯦꯂꯤꯌꯥꯁꯨ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯑꯩ ꯃꯔꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯁꯥꯟꯅꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯣ ꯇꯥꯇꯣꯟꯁꯦ ꯃꯤ ꯈꯠꯅꯕ ꯌꯥꯝ ꯍꯧꯕ꯭ꯔꯥ ꯎꯝ ꯍꯣꯁ ꯅꯪ ꯃꯤ ꯅꯠꯇ꯭ꯔꯥ ꯑꯩꯗ ꯍꯥꯏꯔꯛꯏꯁꯤꯡꯗꯣ ꯈꯨꯝꯃꯨ ꯅꯦꯕ ꯇꯥꯇꯣꯟꯗ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯇꯥꯇꯣꯟꯗ ꯇꯧꯕꯤꯔꯤꯁꯤ ꯀꯩꯅꯣ ꯇꯥꯇꯣꯟꯒꯤ ꯀꯔꯤ ꯏꯔꯥꯅꯣ ꯁꯤ ꯍꯣꯁ ꯅꯪ ꯑꯩ ꯃꯤ ꯅꯠꯇ꯭ꯔꯥ ꯑꯩꯗ ꯍꯥꯏꯔꯛꯏꯕꯁꯤꯡꯗꯨ ꯑꯩ ꯈꯨꯠ ꯁꯪꯗꯦ ꯈꯨꯝꯃꯒꯦ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅ ꯄꯤꯔꯗꯕꯅꯤ ꯐꯨꯑꯣ ꯇꯥꯇꯣꯟꯁꯦ ꯎꯝ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯇꯥꯇꯣꯟꯅ ꯀꯔꯤ ꯂꯥꯟꯈꯤꯕꯩꯅꯣ ꯅꯠꯇ꯭ꯔꯒꯅ ꯇꯥꯇꯣꯟꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯁꯌꯣ ꯂꯥꯛꯑꯣ 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 ꯈꯕꯔꯗ ꯊꯨꯅ ꯁꯌꯣ ꯂꯥꯛꯑꯣ ꯀꯩ ꯂꯥꯏ ꯊꯥꯕ ꯑꯩ ꯀꯩꯅꯣ ꯄꯨꯡ 8:30 ꯍꯦꯜꯂꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯉꯦ ꯑꯗꯣ ꯅꯪꯅ ꯊꯦꯡꯅ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ ꯅꯪ ꯑꯗꯨꯝ ꯐꯨꯔ ꯍꯥ ꯀꯩꯒꯤꯅꯣꯕ ꯀꯩꯅꯣ ꯅꯪꯅ ꯇꯥꯇꯣꯟꯅ ꯈꯠꯅꯕ ꯇꯥꯇꯣꯟꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦꯕ ꯍꯧꯖꯤꯛ ꯁꯦꯂꯤꯌꯥꯅ ꯁꯥꯎꯔꯤꯁꯦ ꯆꯦꯂꯤꯆꯥ ꯁꯣꯝꯗ ꯂꯩꯔꯦ ꯀꯩꯅꯣ ꯈꯠꯅꯒꯦꯁꯨ ꯆꯥ ꯒꯤꯂꯥꯁꯁꯦ ꯑꯃꯃꯝꯇ ꯍꯥꯟꯅ ꯊꯛꯄꯤꯈꯣꯁꯦ
ꯍꯥꯏꯕꯅꯦ ꯊꯣꯏꯕꯤꯁꯦ ꯌꯥꯝꯅ ꯑꯩ ꯂꯥꯛꯑꯔꯣꯏ ꯈꯟꯕꯒꯤ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯊꯣꯏ ꯀꯥꯏ ꯂꯩꯒꯦ ꯊꯣꯏꯕꯤ ꯀꯧꯔꯣ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯁꯦꯂꯤꯅ ꯀꯧꯔꯤꯌꯦ ꯊꯣꯏꯕꯤ ꯕ꯭ꯔꯣ ꯁꯦꯂꯤꯌꯥ ꯆꯦꯜꯂꯁꯤ ꯍꯥꯏꯕ ꯑꯩꯅ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤ ꯁ꯭ꯋꯥꯏꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯂꯤꯌꯥ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯌꯨ ꯃꯔꯣꯟ ꯅꯪ ꯑꯃ ꯌꯥꯗ꯭ꯔꯦ ꯇꯥꯇꯣ ꯅꯪꯁꯨ ꯙꯔꯃ ꯂꯩꯃꯟꯗꯦ ꯃꯤꯅ ꯆꯦꯜꯂꯔ ꯅꯪ ꯀꯩꯗꯧꯕ ꯌꯥꯗ꯭ꯔꯤꯅꯣ ꯇꯥꯇꯣꯟꯅ ꯊꯣꯏꯕꯤ ꯆꯥꯗꯣ ꯑꯝꯇ ꯍꯦꯟꯗ꯭ꯔꯕ ꯀꯩ ꯍꯥꯏꯅꯤ ꯖꯦꯝꯁ ꯂꯨꯄꯥ 10 ꯄꯤꯌꯨ ꯆꯥ ꯂꯨꯄꯥ 10 ꯆꯤꯅꯤꯅꯦ ꯒ꯭ꯌꯥꯁꯅꯦ ꯀꯣꯟꯅꯦ ꯃꯇꯝꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯃꯥꯡꯉꯤꯅꯦ ꯑꯗꯨꯅ ꯂꯨꯄꯥ 10 ꯄꯤꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯆꯥꯒꯤ ꯀꯂꯦꯛꯁꯟ ꯂꯥꯛꯆꯔꯤ ꯉꯝꯃꯦ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯃꯣꯏ ꯉꯥꯛꯇꯪ ꯄꯥꯏꯕꯤꯌꯨꯀꯣ ꯑꯩ ꯑꯃꯨꯛ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯥ ꯁꯨꯝ ꯂꯣꯜꯂ ꯄꯨꯊꯣꯔꯛꯏꯗꯤ ꯍꯣꯁ ꯁꯧꯔꯛꯀꯅꯤ ꯆꯤꯅꯤ ꯂꯩꯕ ꯉꯝꯗ꯭ꯔꯦꯅ ꯑꯗꯨꯅ ꯄꯩꯁꯥ ꯈꯨꯝꯃꯅꯤ ꯂꯨꯄꯥ 10 ꯄꯤ ꯑꯗꯨꯒ ꯆꯥꯒꯤ ꯃꯍꯥꯎꯁꯦ ꯑꯃꯃꯝꯇꯪ ꯊꯛꯄꯤꯈꯣ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯔꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯆꯥꯁꯦ ꯊꯛꯄꯤꯈꯣ ꯑꯗꯨꯒ ꯂꯨꯄꯥ 10 ꯄꯤꯕꯤꯔꯝꯀꯣ ꯅꯣꯏ ꯃꯆꯥ ꯎꯔꯒ ꯑꯩ ꯅꯣꯏ ꯃꯆꯥ ꯎꯔꯒ ꯑꯩ ꯇꯣꯛꯑꯒꯦ ꯑꯗꯨꯗꯤ ꯇꯥꯏ ꯍꯥꯏ ꯌꯥꯅꯤ ꯊꯣꯏꯕꯤ ꯃꯤꯅ ꯄꯩꯁꯥ ꯄꯤꯕ ꯍꯧꯔꯛꯑꯀꯥꯟꯗ ꯊꯣꯏꯕꯤ ꯍꯥꯏꯁꯦ ꯃꯤꯅ ꯆꯥꯒꯦ ꯄꯩꯁꯥ ꯄꯤꯕ ꯍꯧꯔꯛꯀꯥꯟꯗ ꯇꯥꯇꯣꯟ ꯂꯤꯃꯤꯇꯦꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯦ ꯆꯥ ꯌꯣꯜꯂꯒ ꯍꯤꯡꯒꯅꯤ ꯍꯤꯡꯅꯕꯒꯤꯗꯤ ꯌꯥꯝ ꯂꯩꯔꯦ ꯑꯁꯦꯡꯕ ꯆꯥ ꯂꯣꯜꯂꯒ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯌꯥꯎꯕꯤꯔꯤꯕ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩ ꯑꯩꯅ ꯁꯟꯗꯦꯗꯤ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯉꯟꯅ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗꯨꯗ ꯂꯥꯏꯚ ꯊꯥꯖꯩ
ꯑꯗꯨꯒ ꯑꯇꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯁꯟꯗꯦ ꯅꯠꯇꯝꯗꯗꯤ ꯄꯨꯡ 8:30 ꯂꯥꯏꯚ ꯊꯥꯖꯩ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯨꯝ ꯑꯌꯨꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯃꯤꯟꯅꯔꯒ ꯄꯨꯟꯅ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯖꯦꯝꯁ ꯁꯦꯛꯃꯥꯏꯒꯤ ꯍꯅꯤ ꯁꯤꯂꯤꯌꯥꯟ ꯑꯣ ꯍꯧꯖꯤꯛꯐꯥꯎ ꯇꯧꯔꯛꯇ꯭ꯔꯤꯌꯦ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯦꯕꯤ ꯑꯩ ꯇꯧꯗꯤꯌꯦ ꯅꯪ ꯇꯧꯔꯣꯏꯅ ꯄꯨꯛ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯖꯕꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯃꯤꯟꯅꯖꯦ ꯃꯌꯥꯝꯅꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤ ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯗ ꯅꯨꯡꯁꯤꯅꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯅꯥꯗ ꯑꯃꯠꯇ ꯑꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯅꯥꯕ ꯌꯥꯗꯦ ꯃꯌꯥꯝ ꯅꯥꯕꯤꯒꯅꯨ ꯑꯃꯐꯥꯎ ꯅꯥꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯅꯅ ꯍꯥꯏ ꯑꯩꯒꯤ ꯈꯟꯖꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯨ ꯄꯤꯖꯔꯤ ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯁꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯍꯌꯦꯡꯁꯨ ꯂꯥꯛꯄꯤꯌꯨꯀꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯑꯌꯨꯛꯇ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯐꯕꯗ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯍꯥꯏꯗꯤ ꯋꯥꯈꯜꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯒꯤ ꯑꯗꯨꯝ ꯑꯁꯪ ꯑꯃꯥꯟ ꯑꯌꯨꯛꯇ ꯑꯗꯨꯝ ꯑꯗꯒꯤ ꯁꯨꯝ ꯑꯍꯥꯡꯕ ꯐꯖꯕ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯍꯥꯡꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯩ ꯊꯥꯡꯗ꯭ꯔꯤꯉꯩꯒꯤ ꯋꯦꯗꯔꯒꯗꯣ ꯌꯥꯝ ꯐꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯂꯥꯛꯄꯤꯕ ꯃꯃꯜ ꯌꯥꯝꯃꯤ ꯑꯗꯣꯝꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕ ꯐꯪꯖꯕ ꯇꯟꯖꯥ ꯄꯤꯕꯤꯕ ꯊꯥꯒꯠꯆꯔꯤ ꯕꯥꯏ ꯇꯧ ꯍꯥꯏꯔꯣ ꯍꯣꯁꯇꯥꯇꯣꯟ ꯈꯪꯗꯦ ꯇꯧꯔꯛꯀꯦ ꯑꯗꯨꯗꯤ ꯇꯧꯗꯧꯅꯤ ꯑꯗꯨꯒ ꯁꯠ ꯇꯧꯔꯛꯎꯀꯣ ꯋꯥꯟ ꯍꯣꯁ ꯅꯨꯡꯁꯤ ꯍꯣꯁ ꯅꯨꯡꯁꯤꯅꯁꯤꯀꯣ ꯑꯥꯏ ꯂꯚ ꯌꯨ ꯍꯣꯁ ꯖꯦꯝꯁ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯦ ꯃꯌꯥꯝ ꯅꯥꯕꯤꯒꯅꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯑꯩꯁꯦ ꯃꯤꯅꯤꯠ 40ꯃꯨꯛ ꯁꯨꯔꯝꯃꯅꯤ ꯀꯩ ꯍꯥꯏꯅꯣ ꯍꯣꯁꯇꯥꯇꯣꯟ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯈꯪ ꯈꯪꯗ ꯑꯗꯨꯝ ꯂꯩꯔꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯋꯥꯠꯄ ꯑꯗꯨꯝ ꯂꯩꯔꯒꯁꯨ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯅꯔꯒꯁꯨ ꯉꯥꯛꯅ ꯁꯣꯏꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯅꯁꯤ ꯊꯥꯖꯕ ꯊꯝꯃꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯥꯖꯕ ꯊꯝꯖꯩ ꯃꯤꯅꯤꯠ 40ꯃꯨꯛ ꯁꯨꯔꯝꯃꯅꯤ ꯍꯥꯏꯕ ꯀꯥꯡꯖꯝ ꯔꯦꯕꯤꯀꯥꯁꯨ ꯈꯔ
ꯈꯪꯕꯤꯕ ꯃꯥꯜꯂꯦ ꯉꯁꯤꯁꯦ ꯁꯦꯂꯤꯌꯥ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯣꯏꯀꯣ ꯉꯥꯎꯕꯅꯤ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯕꯁꯦ ꯉꯥꯎꯕꯅꯤꯀꯣ ꯕꯦꯕꯤ ꯈꯪꯕꯤꯕ ꯃꯥꯜꯂꯤꯀꯣ ꯕꯦꯕꯤꯒ ꯋꯦꯜꯀꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯇꯥꯇꯣꯟꯅ ꯖꯦꯝꯁꯅ ꯃꯌꯥꯝ ꯇꯧꯖꯔꯤ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯣ ꯀꯥꯏꯅ ꯆꯥꯏꯅꯤ ꯍꯌꯦꯡꯗꯒꯤ ꯉꯟꯅ ꯂꯥꯛꯄꯤꯔꯣ ꯑꯩ ꯉꯥꯔꯦ ꯉꯍꯥꯟꯁꯤꯅ ꯈꯨꯔꯥꯏꯗ ꯊꯕꯛ ꯑꯃ ꯆꯠꯆꯔꯨꯕ ꯑꯗꯨꯗꯨꯒꯤ ꯑꯩ ꯂꯥꯏꯚ ꯊꯥꯕ ꯉꯝꯈꯤꯗꯕꯅꯤ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯊꯥꯖꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯅꯣꯡꯁꯦ ꯋꯥꯛꯀꯤꯡ ꯆꯦꯟꯕ ꯃꯇꯝꯁꯤꯗ ꯅꯣꯡ ꯇꯥꯔꯒ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯍꯦꯛ ꯍꯥꯡꯕ ꯑꯩ ꯀꯝꯄꯜꯁꯔꯤ ꯑꯩ ꯆꯦꯜꯂꯛꯀꯅꯤ ꯑꯩ ꯂꯥꯏꯚ ꯇꯧꯖꯔꯛꯀꯅꯤ ꯃꯔꯝꯗꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯕ ꯈꯣꯠꯄꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯗꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯅ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯃꯔꯒ ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯑꯗꯣꯝꯁꯨ ꯑꯗꯣꯝꯅ ꯁꯪꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯁꯥꯖꯦꯜ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯤꯖꯕ ꯄꯥꯎꯖꯦꯜꯅꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯣꯏꯁꯨ ꯇꯝꯁꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯅꯦꯚꯔ ꯁ꯭ꯇꯣꯞ ꯃꯨꯚꯤꯡ ꯐꯣꯔꯋꯥꯔꯗ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯣꯁ ꯅꯪꯒꯤ ꯆꯠꯕꯤꯗꯣ ꯂꯩꯈꯣꯝ ꯇꯩꯔꯅꯤ ꯑꯗꯨ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯅꯦꯕ ꯂꯝꯄꯥꯛ ꯃꯆꯥꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯤꯛ ꯀꯩꯅꯣ ꯇꯧꯕ ꯃꯆꯥꯅꯤ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯁꯤ ꯂꯒꯥꯏ ꯇꯥꯔꯦ ꯁꯦꯝꯖꯕ ꯂꯝꯄꯥꯛ ꯃꯆꯥꯅꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯈꯔ ꯀꯟꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯂꯩꯈꯣꯝ ꯊꯣꯛꯑꯦ ꯑꯗꯨ ꯅꯥꯄꯤꯒꯥꯁꯦ ꯁꯨꯃꯥꯏꯅ ꯍꯧꯒꯠꯂꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯁꯦꯝꯃꯤꯅꯤ ꯂꯝꯕꯤ ꯆꯠꯐꯝ ꯑꯣꯏꯔꯝꯃꯤꯁꯦ ꯀꯣꯝ ꯑꯣꯏꯅ ꯂꯩꯔꯝꯃꯤꯅꯦ ꯍꯟꯗꯛꯀꯤ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯇꯦꯡꯕꯒꯤ ꯑꯃ ꯂꯥꯛꯈꯤꯗꯅ ꯑꯗꯨ ꯇꯦꯡꯈꯤꯕꯒꯤ ꯁꯤ ꯂꯣꯏꯅ ꯃꯄꯥꯟꯁꯦ ꯑꯃꯨꯛ ꯍꯣꯡꯒꯠꯈꯤꯕ ꯋꯥꯅꯤ ꯑꯗꯨꯒꯤ ꯁꯦꯝꯗ꯭ꯔꯤꯉꯩꯗꯕꯨꯗꯤ ꯁꯤ ꯂꯩꯄꯜꯁꯦ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯂꯩꯄꯜꯁꯦ ꯊꯣꯟꯗ꯭ꯔꯤꯉꯩꯗꯕꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯑꯝꯕ ꯃꯐꯝ ꯑꯃꯅꯤꯀꯣ ꯁꯦ ꯁ꯭ꯋꯥꯏꯁꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯀꯩꯅꯣꯅꯦ ꯄꯨꯔꯥ ꯀꯨꯊꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯂꯩꯕꯥꯛꯀꯤ ꯆꯥꯡꯁꯤꯗꯩ ꯀꯨꯊꯔꯤꯅꯦ ꯌꯦꯡꯉꯨꯁꯦ ꯁꯤꯗꯒꯤ ꯁꯤ ꯏꯁꯤꯡ ꯅꯣꯡ ꯇꯥꯈꯤꯕ ꯆꯥꯎꯈꯠꯂꯛꯏꯅꯤ ꯃꯅꯨꯡ ꯀꯨꯊꯈ꯭ꯔꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧ ꯌꯥꯗ꯭ꯔꯕꯅꯦꯕ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯃꯥꯡꯗꯅ ꯂꯩ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯕꯨ ꯕ꯭ꯔꯤꯖ ꯑꯃ ꯁꯥꯈ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯊꯣꯡ ꯑꯃ ꯂꯩꯔꯦ ꯌꯣꯠꯀꯤ ꯊꯣꯡ ꯑꯆꯧꯕ ꯑꯃ ꯑꯗꯨꯅ ꯁꯤꯁꯦ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯗ꯭ꯔꯦ ꯁꯤꯁꯦ ꯁꯤꯟꯅꯁꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯑꯉꯥꯡꯕ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯆꯦꯟ ꯆꯣꯡꯅ ꯁꯥꯟꯅꯕ ꯑꯃ ꯂꯩꯖꯗꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗꯁꯨ ꯌꯥꯎꯁꯪꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯆꯠꯊꯣꯛꯄ ꯉꯝꯖꯗ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯊꯧꯁꯤꯅ ꯆꯤꯟꯖꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯆꯠꯄ ꯉꯝꯖꯗꯦꯕ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤꯁꯨ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪꯁꯨ ꯌꯥꯎꯁꯪꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯗ ꯊꯥꯕꯜꯅꯆꯤꯡꯕ ꯃꯣꯏꯅ ꯆꯣꯡꯅꯤꯡꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯁꯨꯃꯥꯏꯅ ꯄꯤꯛꯄ ꯆꯥꯎꯕꯗꯨ ꯃꯈꯜ ꯑꯃꯅꯤ ꯂꯝꯄꯥꯛ ꯑꯃ ꯂꯩꯖꯔꯒꯗꯤ ꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯖꯩꯗꯅ ꯑꯗꯨꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯌꯥꯝꯒꯤ ꯂꯝꯄꯥꯛ ꯑꯃ ꯂꯩꯇꯕꯅ ꯀꯣꯟꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯃꯗꯤ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯄꯤꯗꯅ ꯁꯤꯒꯤ ꯂꯝꯄꯥꯛ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯨ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯄꯥꯝꯖꯕ ꯑꯉꯥꯡꯁꯤꯡ ꯆꯦꯟꯖ ꯆꯣꯡꯖꯗꯅ ꯃꯈꯣꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯦꯝꯒꯠꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯔꯦꯕꯤꯀꯥ ꯊꯥꯒꯠꯆꯔꯤ ꯑꯁ ꯀꯩ ꯂꯝꯅꯣ ꯁꯤꯕꯨ ꯍꯣ ꯇꯥꯇꯣꯟ ꯀꯩ ꯂꯝꯅꯣꯕ ꯋꯥꯡꯖꯤꯡ ꯑꯣ ꯑꯩꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯋꯥꯡꯖꯤꯡꯅꯤꯀꯣ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯗꯣ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ
ꯈꯨꯗꯤꯡꯃꯛ ꯍꯌꯦꯡꯗꯤ ꯉꯟꯅ ꯂꯥꯛꯄꯤꯔꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯃꯤꯟꯅꯔꯒ ꯑꯐꯕ ꯑꯌꯨꯛ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯣꯝꯅ ꯂꯥꯏꯞꯇ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯦꯅ ꯈꯟꯖꯩ ꯑꯩꯅ ꯆꯦꯟꯖ ꯆꯣꯡꯖꯕꯤꯕꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯦꯅ ꯈꯟꯖꯩ ꯄꯨꯝꯅꯃꯛ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯍꯥꯏꯕ ꯋꯥꯔꯦꯟ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ everyone. ꯀꯥꯏꯅꯕ ꯃꯤꯅꯤꯠ ꯃꯉꯥ ꯐꯥꯗꯦ ꯑꯦꯕꯤ ꯅꯨꯡꯁꯤꯕ ꯑꯃ ꯁꯥꯒꯠꯄꯗ ꯊꯣꯏꯁꯨ ꯊꯣꯛꯑꯦꯀꯣ ꯑꯦꯕꯤ ꯅꯨꯡꯁꯤꯕ ꯑꯃ ꯁꯥꯒꯠꯄꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯏ ꯀꯥꯏꯅꯕꯗ ꯃꯤꯅꯤꯠ ꯃꯉꯥ ꯐꯥꯗꯦ ꯊꯣꯏꯕꯤ ꯆꯥ ꯄꯤꯔꯝꯃꯨ ꯄꯩꯁꯥ ꯂꯧꯈ꯭ꯔꯒ ꯊꯣꯏꯕꯤ ꯅꯪ ꯆꯥ ꯄꯤꯔꯝꯗ꯭ꯔꯕꯨ ꯄꯩꯁꯥ ꯂꯧꯔꯒ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛ ꯍꯌꯦꯡꯁꯨ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯍꯌꯦꯡꯁꯨ ꯂꯥꯛꯄꯤꯌꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ